Handakta yamna viral chatkiva photo ama Lamine Yamal gi father na Instagram da post tawki. Photo adu football gi jadugar Messi amadi yamna pikliba tha taru khakta mo ngaiba Yamal ga naminaba photo amdi. Aduga photo adugi caption na asumna irami. The beginning of two legends side na. Somna mang da uriba picture asi Yamal gi family na Catalina gi Mataro town da leiringai da lottery ama fauki. Haiba lottery asi matam aduda UNICEF amadi Darius Sport anina organize chauki. Aduga winner aduda matam aduge Barcelona gi play Lionel Messi ga photo naminabagi chance amaso piki. Ngasidi haiba angang asina masagi chahi taragatar suraktuna handakta loisin kiba Euro 2024 da yamna topa yamna naha oiriba footballer ama oiba ngamki. Lamine Yamal gi yam incredible oiraba France ka sankiba semi-final gi match adu naha oijarabasu mahaki football gi status adumati matik chana thamba ngamkre. Yamal na France ki mayakta chankiba goal aduna Spain bu final da changduna Euro Cup 2024 fawba lawba ngamki. Mahaki goal aduna Lamine Yamal asi hauzik fawgi oina khwaidigi naha oiriba UEFA European Football Championship ta goal sanba ngamkiba football player amasu oiba ngamka. Lamine Yamal Nasrawi Ivana 13 July 2007 Spain gi Catalina haiba mafam aduda poki. Mahaki mama Saila Ivana waitress ama oiramki amadi mahaki mapa Mone Nasrawi building painter ama oina tabuk tawki. Yamal masagi chahi ahom tamak surapa matam aduda mahaki parents su divorce tawki. Atubu mahaki parents na separate oina krabasu Lamine mama mapagi minumsigi awatpa adumadilirikide. Asumna chahi mari surapada Lamine Yamal na mama na leiriba mafam Grenoller da chatki. Mafam adugi local club La Torreta da yamna pikna football sanaba horaki. Asumna chahi khara khara kanaduna amuk mamagi manakta aduka amukna mapan leiriba mafam aduda chauraki. Masagi chahi taruk surapa matamda FC Barcelona na makoigi Youth Academy La Masia da training tawba yawnaba invite tawki. Haiba Youth Academy La Masia asidani miyamgi court Messi na piklingai da training tawkiba. Asumna chahi kya training tawrpana Academy aduda khwaidagi future gi asa leiba sanaroi ama oiba ngamlaki. Spanish football manager Javina Lamine bu juvenile A team da hapchinduna masagi chahiga chana davida 2022-23 season gi oina atopa youngsters player kya amaga loinina September 2022 da training tawbu hoki. Club ki ahanba professional contract forward fangdringai dagi hauna academy aduda coach bu impress tawbu ngamkiba sanaroi amasu oiba ngamki. Asumna 29 April 2023 da La Liga da hianhanba team debut tawduna masagi chahi taraga manga thamapan numit tarata suduna La Liga history da 5th youngest player oiba ngamki. Masda nate Barcelona gi first team gi century amagi matungda Armando Sagi gi hek matangda youngest player amasu oiba ngamki. 2022-23 La Liga season da Barcelona mai pakiba aduga loina 14 May 2023 da ahanba title sulo ngamki. 22-23 season da yamna fazarba performance kya pi khabagi matungda B squad selection phangki amati coach JV Hernandez ki makada yamna kana training tawbu hawraki. Mathangi olakpa season 2023-24 da winger asina Barca da leina record kya amasu thamba ngamki. Lamine Barca gi oina khwaidigi naha oiba appearance yankhirak sanaba ngamkiba sanare amasu oiba ngamki. Achawa tournament maru oina La Liga, Champions League amati Copa del Rey da goal sanbagi amati assist kya tawbugi record su thamba ngamki. 2022-23 season da Javi Hernandez ki team da leina 50 appearance amati goal direct chanba ngamki. Masida nate international level da su Lamine record kya amasu thamba ngamkre. Lamine goal san kiba aduna Spanish national team gi oina khwaidigi youngest player amasu oiba ngamki. Handakta loikiba Euro 2024 da Lamine Yamal na yamna fazarba performance kya utna record kya amasu thamba ngamki. Masagi chahi taraga taruka numit chahunga sumtagi nimit kunthani panda
Euro 2024 da Croatia ga sanakiba match aduna khwaidagi youngest oiba European Championship da sanakiba player amasu oibu ngamki. Spain gi Catalina haiba mafam aduda chaurkiba Yamal na Spain national team amadi FC Barcelona gi oina right winger position da sanari amadi future da forward oina sanar kogi yamna chawo oithokusule. Spain England final match da 2-1 da mighty Pituna Euro 2024 gi title su lawbangam ki masiga lon LAMINE YAMAL na tournament asagi history da khwaidagi youngest goal scorer ama oiba ngamdana best young player award su phangba ngamki. Video asina makatarakta LAMINE YAMAL gi net worth asi kayam oiba jano habidu mayam punna amtang khangsi. Capology gi matungina hojik Yamal 2024-25 ki salary oina 1.8 million Barcelona dagi fam. October 2013 da Yamal na Barcelona soccer club ka buyout close $1.1 billion gi deal amasu sign tawnaki. Masigi atrati karigumba Yamal asi atoba club amana laigi hairagadi sodna Barcelona da $1.1 billion piba tari. Atopa apawa football player gumna LAMINE YAMAL girlfriend sulaiba chaba mayam amutang khangdawsi. Euro 2024 gi champion oiraba matungda miyamna rumor thongariba LAMINE gi GF TikTok star Alex Padilla su LAMINE ga loina uba phokki. Matam aduda Padilla gi TikTok the follower asi somtigi 3 lakh somtang oiki. Adubu LAMINE YAMAL ga public thorkiba adugi hik matungda maki follower masing asisu lakh 3 henki. Amaromdana Euros manungda LAMINE YAMAL gi Instagram follower asi 6.2 million follower henki. LAMINE YAMAL gi yamna interesting oiba fake ama hairigadi mahakna goal chanba khutingi mahaki khutsana 304 gi signal adu heke tawi. Masigi atradi 304 asi mahaki hometown gi postal code ki aroiba 3 digit ni. Amadi masigi gesture asina mahaki nungsiraba hometown adubu tribute tawi. Matang asida somna soidna ningsinglamgani Lionel Messi na heke goal chanba khudingi mahaki khudombi ani atuna atiyarom thinbagi mara khanglabdi soidna comment section da comment tawsinbiram hektamak usage fabu ugu fanglroidaba Lionel Messi gumba footballer amana matau karamna pikliba Yamal ga loina photo fabu namlamliba masibu coincidence ama oiba chatla matau karamna Yamal gi parents na lottery filed na Messi ga photo namina kifa matau karamna naha oiriba Yamal na Barca da sanaba hogliba incident mayam sing asina Messi gi fan kya gi wakalda karigumba amadi pamodle anowa religion amada mapok ama oina Messi gumba amamok lakabara haina atubu lakadoriba matam kara asidadi sojana khangma ngamogani naha oiriba sanaba LAMINE YAMAL na Messi gumna sanaba ngambagi oithupa lai natraga laite haiba adubu Messi di suknagi amakaktani ani subudi oithupa yamna waragani impossible haibadi haini matang asida Delhi dos Manipur na mayamdiki kaya nabiya thakmisni amadi video asibu karigumba enjoy togirabdi sodina video asibu like share madi channel asibu subscribe tawsinbiba karawani matang video da amuk thengarasi